Sinawsing isingse adum taraga leire oro yauna ha samprane yam sawum su pali se marak khoige sinawsing henu ubirangane da shi kitang pi ko manung dis yam sawe lehau se khar khenai khoige lemram romga wainam romga lehau se khoigi phau makta hairaga su lemram romda khoigi kari haigani thaba phauksina maru sangi mapop chaw haiba tare lumbe hele masi phagi nati ko haijir shi aduga koi wainam romda thabisina kanu to yam nganna example lemram na yam nganna tawraga su thengna loi akoina khara thengna tawraga su nganna loi khenabs lehau khenabanina phau maru makta da po khenabs yamna ui lemram romdadi phau maru se aina sa haijagibdo handak se sinawsing ai video semakte na waruba tawbigano ko sinawsing ai ne soidana waruramgani doctor na tha hum mukti pura thagalanu habidi thagalanu habidi asai mobile phone kai leidana ko amama yenganu khara handabiro na sigi videos mitche amna sokchandana henjanna sokchandana leirame tawisi aduduna thaganinga gasu ai mitchi da yamna hena nuai tabo oirakpasina maram oiraga thahumung lepo haye edubu thahumukti lepa ngamgadaba mande ai marakta soidana thaga sarakna bai dum honajage hapta amagumda history gumba yamna important oiba ko hujik yamna iramabani sinawsing wari se kenogi mamangda yam nuairaktraba misi khoigi Falkland Island sinawsing gain su soidana tabiramgani kenoda leiba khoigi Argentina gi site leiba Argentina na England inthurambado aduda Falkland Island sigi matangda khoi kari hagini player singna madugi khoi kaino paira kanda tawgidana aduna Falkland Island sigi ai finance nangnaba madu thagat ken to mai mi cham no ai tabi hinjala adagi sinawsing ngamdre aigi naw nu passing ko isan passing amasu YouTube se to bane masu phajana magi subscribers su phajana leirabane masu explanation ne masu yadre hay mamit adagi Yanglen adagi khwang kari yadre kaka na ingon phone to mai video yam thagat pangamdre ai kitang gap pitho ana da maina budi wari to gibane aduni sinawsing gaina video thagalakte du tawdi haiduna waru biba to biganu khoigi michi amna khoigi ngasai akhona wari ma semasu ngasai phone gumba tablet gumba sumbadagi semakpanina kari haigani sum toina yengselakpa ma torupsina maram oiga sokpa sesno sum henjelakpa haitare aduna kitang sina maram oiga sinawsing ai video thagasartabani adubu marakta khoigi nomagi ngahak adamaina ko history se ai sum history gumba sai maruina thagalakna bu honajage na sangama se kharasum lemram da koi thom bane ai nupiga moi mayimda leiri singse ariambada ta leire makum keno hoige machindo amtang panjan biragadi yamna phagadabani singse pamui sina targa nakalamda budi siengi haibabu machin sidang phajin biragadi ko singdagi lakpa chendharak isingduni hainengni sinawsing sisina khoigi thaibong pampi ga hainauga guham su lei sinawsing ai guha usarke yam luba guha ni angang lei tabna angang ta dil loini guha ni sinawsing yam luba ne hujidi nongju tha matamni na pithana lei guha se sing sinawsing gaina waruba to bigano ai soidana athuba matamda thagalakna ba ai soidana honajage